ngasi leiba phaba pot khara leiri ko ado video se adum ayuk nganta haidi aisu leirugo oibanina keno tawre ko seta leisi potsing se ado soidana leibi ga da pot amani emyam da haijara ke ko khwai hamba da sumjit ko haidi sumjit leiyon mamang se isu leihan baina sumjit se ko ngasi se ado sumjit se ahum natraga manga gumba kai gumba dumain leibira se ko haidi chahi amagi kai ama khoina use tawna bado ado ahum se hoi chahi mudi chatta ba da ngasai gi sidagi ngasi leigi ba sumjit se koi gi mana hai tara sumjit se gi mashaoi ke oi tawse haidi anoba leibi dumain hapchan bi ko khwai first ta ko khoina chung lei da yada pot kumba haragdi sumjit kumba leibiyo ko sumjit leibase yam phai ko adu duma leire adugi matungda silena ko sile sum aina like at pot thambane ko ado amma second thing akoina leiba yaba te kai ha ta ko tumse su packet ahum ni khangde kaino ni khangde ko ngasi dagi season kaino tawba hobiyo ko haidi ngasi dagi thongba thakpa matam da sina ba hobiyo ko sumjit kaino khoigi thumji jo ko sima leire ado atai potsing sidi kaino ata ne ko aina ngasi leiba pot khara yawe leidaba pot khara yawre ko adai sum arang ba lepa phabani na sana macha ama katang ko hai yam kuppa hoi khoigi chaning ama muki changda ko oigadra sije ko dain toroga si maga ina keno tawone ko ekta leibane sigi potse ma leire hadi ngasi gi keno tawse ko hadi main oina ko arang ba ma hadi sana traga steel glass ni kangde amani kangde do mai tar lebiro aduga sumjit leire thum leire si leire ko aduga atopa ngasai gi like kat pa khot pa gi do nei sai sai apam bani ko ado keno taw sida yawri pot myam se kai no hode thambal su yawre ko hadi thambal kat pa yam phai ko ngasi ju thambal kat pa phai aduga diwali numit ta thambal kat pa phai ko ando sida yawri myam se ina loima pot pudi loi chele ko namana hadi kwa mana su yawre aduga hairu makal manga amasu yawre adeki ko amana me loina fadigo maru ko ngasi leiba phai ko kitang loi tar su leiro yam ta haina kana taw ga ko fadigo maru se ko khara ma hadi si je ngasi leigi do akoina ngasi khara ma sinarani ko singau sabda hapakpa kholokpa du na makhala mo gore isana leiraga hapo ngasai gi hadi koina ready made singau ju market ta kai da available oibani na ji phangyen ju khalase ko si je aina leijeri pot jai tare ko kitang leiraga tongana aina galai kat pa khot pa du maina hapa ko aduga atei su mayam budi leiri ko sida ko atei leiri ba kholi mayam se sibudi kwa maru oire aduga sida mai thanaba kai mai leire ko aduga khoigi perfume ang pam yawe ko hadi perfume se si akoina si oidoine ko hadi aina koina like apon ta diwali ni metu mamang se hidu sine ko perfume je ko itar thokpane ko itar for puja ain thai sida ado si se koina mayang dukan kai gumada du mani yarong ngani ko bazar gi kai ge amai toroga ado hapetang ngasi leiba yaba potlam khara ai mayam da share tawre ko thank you